Sir, Manipur masagi top topa sahi sing ani henbagi puwari leizaba masagi saktam masagi maningta mangak saduna Southeast Asia da hainumna panjanam ba idamdamni masigi matik chaba parman haibabu 1762 da British amasung Manipur ani gi marakta inakhiba Mutual Trade and Defense Treaty 1826 da British amasung Awang Burma ani gi marakta yanakhiba Yandabo Treaty 1833 to 34 gi Manipur Burma Treaty loinana Anglo Manipur War 1891 na may laraba khudamgi Laibak chibadi 1891 Anglo Manipur War gi matungdagi di Manipur na British ke makuta mai chibana khaba matung 1947 ke 14 August ki nungai chabukta British lorak sasan makutagi ningtamba amuk nahuna na phangduna Manipur State Constitution Act ningduna sahi simaki October tang 18 da democratic election pangthakduna representative 53 khanduna Council Minister na lenga kiba idamda mama oilakhi So 1949 in September 21 da Manipur gi Maharaj Bodha Chandra Bundamduna mazai agreement sign thon kiba galoina sahi simaki October tang 15 da Manipur bu India ki bibanunga namti tilsimki asumna Manipur masana malomdom lenga chanabagi hagmat tikhi matungda iramdam sida yenghaidaba thoaningdaba wathokra thokayana parengeng bahurakhi Malengi Leibak kayana saukhatpagi pandom lomlawa phawbada iramda Manipuri saukhatpagi lambida khongkap ama phawba thangduna chatpa ngamjadri ngasi ekhoi loiram ngai ki makhada minai nai thangi punsi marian amada wana lelakli basigi wanto khangdaba opposite bench da phambiriba isinau sing aidi tasena ngakdaba ngamjade India ki debate and rule policy ki tamthiraba langda thuraba irei sasinga kangluk masengi makta inai dahanaba amadi Manipur bu singkop sana thugainaba India ki lengana honaragi Nagala Hova NHN IMG peace talk without territorial limina Manipur bu mai hona tan thiba Armed Forces Special Power Act 1958 ki tamthiraba the encounter na iramdam sing na harol 15000 hembagi punsi pikhamna thiba kangna mamagi yehidaba thugo mitomiya sasinga no makang sing iramdam sing silakuna mitomiya sasinga iramdam sing yelhong singa piragiba tamthiraba sekhe kumnama Manipur Mazar Agreement 1949 na iramdam stepiba khudol maike kyadagi iramdam sing yelhong singu maru phangna muthanaba hona padanatana Indiana Manipur gi sangna maphai amagi sahotbagi thabak thoram amata ngasi phawala ko uji Iramdam yolaga makhoi kana balauba oizaba thibada ngauraba lamdam sigi mithibo vitamin tharaga India ga manaraga ikhala imana harol kaya gi punsibo nisagi pakta irak hanaba honaba ipa ipo haktaktagi sagona duna laklaba lai haraba phawada miya lainga onthoknaba honariba pumnamak si yengraga premature political status da restore tongnabagi khongdang paithalak ibasi Manipur gi top top puar gi khudolni mixing bayai Indian Independence Act 1947 ki matung ina Manipur asi India da pungera Pakistan da pungera natraga maromdom maningtam na hinjaba ahom sige marakta apamba ama khanabagi hakpiri Act asi ki matung ina Manipur asi 1947 ki 14 August ki nongai chabukta Manipur gi matam dugi British political agents steward na inin thobuda sandada ningtam singaramki aduga Manipur di masana maromdom lenga chanabagi khungthang paikhatsaki Interim Council draft over Manipur ki Constitution asi 1948 ki January 30 ki Constitution asi ki matung ina 1948 ki June 11 ki July 27 phawda miyang ki election pangthokduna sahi simaki October tang 18 da district yang kham speaker amadi MK Priyobatana si minister oiba Manipur National Assembly House in Khatuna Southeast Asia da khwaidagi ihan hanba democratic nation ama Manipur na othi Asigumba status ta hanjina ngamlaba matamdata Manipur India ka phiwa khinaba ngamgani maram aduna iramdam sina sakhotpagi lambida khong thangjindaba ngamnaba sakhum pidungdana leiba isagi phapam thokba ha kilami singa mapung phanang thangba ngamjanaba iramdam si malengi leba kayagi mamangda maromdom thonga phana lepsaba ngamnabagi amatangairba upaidi Manipur na premature political status ta hanjinaba haibasini masinatana Manipur India ka phiki wakhainaba upai amata leiroi Mosana Sumana Yanabayagana House Agi Pass Abinaba Mr. Speaker Sergey Punin Sindari. Thanks.